Manipur ANTF na Ahanba oina methadone drug dealer ama phare haidi. Manipur Police ki Anti-Narcotic Task Force ANTF na Thawal District thibu humbugi thabak sathabada methadone galona na drug dealer ama phare haidi. Officials singla thas ki taramanga da hairakpagi matungina phagat leba methadone asi sahi asi ki oina Ahanba phaba amasung masibu yonba mioi phagat pa Ahanba oire methadone haidiba drug makhal asi medical da chronic pain amasung nisa da laisuro sing layang bada sizinabane maroina state asiki AIDS patient singi oina sizinabane adubu masi niyam lana sizinabagi thodok kya thorakli hairi pausna hai ANTF amasung Thawal Police Commando gi apunba team amana intelligence na pirakpa kangno pau amada yumpham oiraga surprise raid sathabada drug dealer MD Farijudin sahi yankhaima thoya si phaba ngaukhibane mahak Thawal Police ki manungsanba sangayam part 2 Lokhong Patagini Mangondagi methadone powder gram 84.57 Pagat Pangam KID. War on drug Kisarukama oina lam acre Samagatara the Taramba Poppy yanthatkhre Security Force na Border District Ahungi Sing Sang Pareng the illegal oina Taramba acre Samagatara Rongi Poppy Pambi Sing Yanthatuna Mangan Kre Official Sing na Pungdor Pugi Matungina Mangan Kiba Pambi Sing Asnal Pakro 3.3 Rongi Opium Putopayagane Operation Si Manipulenga Amasung Security Force Sing na State Asigi Singilam Sing the Poppy Tabagi Mak Satarapa War on Drug Campaign Gi Saru Amani Haidi Powers na High Security Force Forest Department Amasung Executive Magistrate Jauba Kangbu Amana Thasiki Taramadi da Myanmar border ga nakna leiriba Kamjong District ki Phungyar Police Station ki manungsanba Langpui Hills Range da ekar taramanga rom da Tharamba Poppy Pambi Sing Mahanke January tang tara dana Nagaland border ga nakna riba Senapati District ki Sadum Hills Range da ekar kuntra rom da Tharamba Poppy Pambi Sing Mahanke hairi Police na makata na hai ki bada Thasiki tara da Myanmar border ga nakna leiriba Sandel District ki Zakpi Karong Police Station ki manungsanba Gobok Hills Range da lam ekar homphumanga da Tharamba Poppy Pambi Sing Mahanke maphamadu da temporary oina saramba kangpok sang ani poppy thab da sizinaba polam sing amasung poppy maru sing Mahanke operation asida mioi amata phagat ki balaite mari leinaba police station sing da hiram sing asiga mari leina case sing restart tawkhre amasung poppy Pambi Sing thab da senaba mioi sing amasung lamgi mapu sing thidok na bagi thabak sathari hairi Akanga hegi matungina lam ekar amada opium kg kungamanga rom puthokpi ai masigi mamal legal oina India gi market ta lupa lising ni phumanga dagina marfu taret ka songa phawba oibi ai ekar amada farmer amana cost lokalaba matungda lupa lising kuntrarom net profit oina phangba ai hana panare ok lising mapan ga satra sekre hadi African swine fever license maram oiraga 2025 ta Mizoram ge ok lising mapan ga satret sekibadagi lupa crore 114.64 mangan kre hana Mizoram laga ke Animal Husbandry Department phongdorakle MP ningthau laisema sana jawbana saruk yaduna Tripura ki Abhayanagarda lairiba lining thau puthiba lai haraugadori hairi numit mangani chupna Tripura gi Abhayanagarda laiba lining thau puthiba lai haraubagi thorom pangthokadori thorom asida special guest oina MP ningthau laisemba sana jawbasu saruk yagani hairi Tripura lega ki ICA gi mateng lauraga puthiba lai harauba committee amasung Welfare and Cultural Society anina khusamnaraga January 18 dagi kulumdoi fawba Abhayanagarda pangthokadaba thorom sida noksub Tripura Lok Sabha ke MP Biplab Kumar Dev na chief guest oiraga hodokani hari thoramasda special invitee guest oina Manipur dagi Rajya Sabha ke MP Maharaj Laisemba Sana Jaw saru yagane society gi secretary Sinam Deepak Kumar na thoramapu oiraga AMC mayor amadi MLA su oiriba Deepak Kumar Mazumdar MLA Bhagavan Das Manipur ke MLA Laisang Themsu Sindro Maite DM and collector Dr. Bilas Kumar loina Manipur amasung Tripura gi sangnaraba mioi kiana guest of honor oina saruk yagani hadi Manipur amasung Tripura gi artist na makhal makha kya gi thoram pangthokani hadi Nisa muthat naba campaign pangthokre Haukiba kumja 2025 tagi kanglai fanana malem asida nisa maru phangna muthat nabagi pandam da Manipur gi tongan mafam sing da mass poster campaign chathaduna lakpagi manungsanna ngasi mayang Imphal Bazar da su kanglai panagi thaumi singa Khuman United Club and Mera Paibi mayang Imphal amade Arambai Tengo Unit 39 amade mayang Imphal da laidiba Mera Paibi singa punna khusamnaraga mayang Imphal Bazar ge akoibada laidiba dukan sing amade mayang Imphal Bazar da seliba
e-rickshaw, Tata Magic na chingba garisingda poster campaign ama sathakre. Poster campaign aduga mari leinana KUCMA Women Wing ki Secretary Thangjam Rebecca Laimana haikibada ngasi pangthokliba campaign asibu matam pumbada sogatkani amadi hauzik Manipurda drug na marai chaitha halaba mang takhalaba nahasingbu kanglai panana asigumba achauba thaudang ama lauraga nahasingbu kandaba yade haiduna changsalakpa khongjang asibu mayang Imphal gi apunba lopsingna matam pumbada sogatkani haina mahana phongdokhe. Lengak semba semdabagi matangda manadaba modna miyamda samamnaba pokhale haina kangla pauge editorial da thamlakle. Central government na Manipur wathoka mari leinana Legislative Assembly animated suspension da PR lengak thamlakiba siga mari leinana popular government semba amadi semdabagi matangda ruling BJP MLA singgi marakta mod khetnaba leire. Speaker na popular government semnaba MLA sing amato oina punsenduna leiraba su karamba matamda lengak semlakadage haiba khangbangam dana leire hai nakala maramdana pasoi kendra ki BJP ki MLA sapang kunjake sona January kunga taruk Republic Day mamang to Manipur da popular government ama soidana leiragani haibasine adubu government adugi lusingba kanana oigadagi haibagi matang dasu MLA singna khangbangam dana leibagi mathakta center gi lusingba singna khalakpa lusingba adu da saugatkani hairabasu MLA singi maraktagi lusingba oina ba honabagi lobby tawnaba uba phangdaba nate. Nakala maromdana opposition Congress ki maikaidagi Manipur da popular government semlakani haibagi thajaba leitre haba waphamga manana BJP ge MLA El Susindro na athubada government semlakani haibagi asa leite haba tonganba manadaba waphamsing asina miyamda sauna samamnaba thohandaba nate angakpa amadi thajadaba wapham amana lengak semba yauroi sagaloi haibagi phireb laukiba kuki kangluki BJP MLA singi maraktagi lengak semba da saugatkani haba wapham phongdorakiba sine popular government sembagi matangda opposition amasung ruling MLA singi maraktagi manadaba wafam singda lengak semlakani amadi sembagi thajaba leite haiba sing leirabasu central leader singi maikaidagi February 13 gi mamangda popular government semnaba honabagi mami ubu phangdaba nate chaliba chahi asigi February 13 da PR thamlakibagi matam chahi ama suduna PR thambagi matam loiragani matam asigi mangoinana popular government semhaudaba tarabadi constitutional crisis leibaga iroinana makatana PR thamba tai oirakadaba phibam sing asigi yenglaga popular government semnaba honarakane haibagi thajaba lei amarom da thokliba irang asigi waroshin porakpa amadi popular government thamba miyamna pamle miyamgi apambagi mayokta Delhi amasu state government na leiba tarabadi koi saunaraba pendraba miyamgi maikaidagi lengaki thausilgi mayokta makhal makha kyagi khongjang jangsalatun hena charangnaba ne tadaba tholokpa yabana wathoki waroshin porakpa amadi lengak semnabagi thaurang lokhatpham thui haukiba sei 2023 gi May 3 dagi illegal immigrants in Kuki Jo narco terrorist singa yelhomi meitei singi mathakta landarakiba dugi maru oibade matam dugi CMN birena illegal immigrants in khandok naba NRC sana hannaba war on drugs ki lanjanga loinana popi thaba thingba anawana ba khul sembaga mari lenana umang kokthokpa thinglubadagi narco terrorist singa lal horkibane matungda separate administration pigadabane haiba demand torakibane watho asige horoppa masigi matangda chumbana kanano lalibana kanano haibase miyamna ikhangda khangnabagum central government gi lusingba singsu khangna watho asigi waroshin porakna bahonabada central government gi maikaidagi manung lenba thawong sathapam thokte haibasine lengat semdabagi matangda ruling amadi opposition gi maikaidagi manadaba motsing asi bapna sabanga aktani lengak semdaba central leader singi makutalai masa warapada srina ba phuba honade haina thamlaklei